ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯁꯨꯒꯤ ꯂꯃꯟ꯫ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯏꯁꯨꯒꯤ ꯂꯃꯟ꯫ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯌꯥꯏꯖꯧꯗꯣ ꯑꯃꯨꯕ ꯆꯦꯔꯪ ꯃꯌꯣꯝ ꯑꯃꯗ ꯀꯔꯤ ꯀꯔꯤꯅꯣ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯍꯥꯞꯂꯒ ꯄꯔꯞ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯈꯣꯡꯅꯤꯡꯗ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯣꯝꯅ ꯌꯥꯏꯖꯧꯗꯣ ꯄꯔꯞ ꯂꯥꯛꯂꯒ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯈꯣꯡꯅꯤꯡꯗ ꯄꯔꯞ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯤ ꯆꯥꯎꯔꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗꯅꯤ꯫ ꯌꯥꯏꯖꯧ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯇꯞꯅ ꯐꯝꯊꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯟꯅꯅ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯁꯦꯝ ꯁꯥꯗꯨꯅ ꯊꯅꯝꯂꯕ ꯏꯄꯥꯛ ꯄꯥꯛꯄ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯃꯨꯕ ꯃꯌꯣꯝ ꯑꯃꯗ ꯄꯣꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯃꯊꯪ ꯊꯝꯂꯤ꯫ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯏ ꯑꯃꯗꯤ ꯑꯁꯤꯕ ꯖꯤꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯊꯦꯡꯗꯨꯅ ꯊꯝꯕ ꯂꯣꯏꯔꯒ ꯌꯥꯏꯖꯧꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯇꯨꯔꯦꯜꯒꯤ ꯑꯁꯨꯛꯄ ꯃꯐꯝꯅꯤ꯫ ꯊꯥꯕꯜꯕꯨꯗꯤ ꯊꯣꯛꯂꯤ ꯌꯥꯝꯅꯗꯤ ꯉꯥꯟꯗ꯭ꯔꯦ꯫ ꯅꯣꯡ ꯏꯃꯪ ꯃꯪꯁꯤꯜꯂꯤ꯫ ꯌꯥꯏꯖꯧꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯂꯛꯄ ꯑꯁꯤꯗꯗꯤ ꯉꯁꯥꯏ ꯃꯈꯩ ꯃꯪꯂꯤ ꯇꯧꯔꯝꯕ ꯅꯣꯡꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯪꯁꯤꯟꯈ꯭ꯔꯤ꯫ ꯃꯝꯁꯜꯂꯤ꯫ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡ ꯑꯗꯤꯗ ꯌꯥꯏꯖꯧꯒꯤ ꯃꯍꯥꯛꯀꯤ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯀꯥꯎꯖꯤꯡ ꯍꯔꯥꯎꯁꯤꯡ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯏꯁꯤꯡꯅ ꯁꯣꯔꯣꯛ ꯂꯥꯎꯅ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯕꯅꯤ꯫ ꯌꯥꯏꯖꯧ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯇ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯥꯏꯖꯧꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯁꯣꯔꯣꯠ ꯂꯥꯎꯕ ꯑꯃꯗꯤ ꯅꯝꯊꯤꯕ ꯃꯅꯝ ꯅꯝꯕ ꯑꯗꯨꯒ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯖꯦꯜ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯥꯡꯈꯠꯂꯛꯄ ꯑꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯌꯥꯏꯖꯧꯁꯨ ꯈꯪꯂꯦ ꯁꯥꯎꯝ ꯑꯃꯗꯤ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯔꯥꯞꯄꯗꯒꯤ ꯌꯥꯏꯖꯧꯕꯨ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯏꯄꯨ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯖꯧ ꯍꯔꯥꯎꯕꯒꯤ ꯄꯟꯈꯣꯏ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯖꯧ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯩ ꯀꯗꯣꯝꯗꯅꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯁꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈ꯭ꯔꯤꯕꯗꯨ ꯀꯔꯣꯝꯗꯅꯣ? ꯉꯥꯏꯍꯥꯛꯇꯪ ꯇꯔꯪ ꯃꯥꯂꯪ ꯑꯃꯗ ꯉꯥꯎꯔꯨꯔꯕꯁꯨ ꯌꯥꯏꯖꯧ ꯋꯥꯈꯜ ꯑꯃꯨꯛ ꯇꯥꯔꯛꯇꯨꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯁꯣꯏꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯊꯈ꯭ꯔꯤ꯫ ꯑꯗꯨꯒ ꯂꯩꯋꯥ ꯇꯤꯜꯋꯥ ꯁꯣꯟꯕꯗꯣ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯔꯛꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯌꯥꯏꯖꯧꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯏꯄꯨ ꯑꯩꯕꯨ ꯀꯧꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯝꯅ ꯌꯥꯝꯅ ꯅꯛꯅ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯔꯛꯄ ꯑꯗꯨꯗ ꯌꯥꯏꯖꯧꯗꯣ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯨ ꯅꯨꯄꯥꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯖꯧꯗꯤ ꯃꯄꯤ ꯈꯥꯡꯕ ꯉꯝꯗꯅ ꯖꯣꯔꯣ ꯍꯩꯊꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯖꯧꯅ ꯍꯩ ꯑꯩꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯤ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯒꯤꯗꯃꯛꯇꯅꯤ꯫ ꯍꯥꯏꯌꯨ ꯅꯍꯥꯛꯄꯨ ꯀꯅꯥꯅ ꯍꯥꯠꯄꯅꯣ? ꯅꯪꯒꯤ ꯊꯋꯥꯏꯃꯤ ꯑꯁꯤꯕꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯀꯧꯊꯣꯛꯂꯤꯕꯅꯣ? ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗ ꯌꯥꯏꯖꯧꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯗꯨꯅ ꯇꯞꯅ ꯑꯩ ꯑꯁꯦ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯊꯋꯥꯏ ꯃꯌꯦꯜꯕꯨ ꯀꯧꯊꯣꯛꯂꯒ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯕꯨ ꯄꯨꯟꯁꯤ ꯂꯣꯏꯍꯟꯈꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯄꯗ ꯌꯥꯏꯖꯧꯅ ꯐꯔꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯑꯩꯅ ꯆꯤꯡꯅꯔꯝꯕꯗꯨꯁꯨ ꯆꯨꯝꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯃꯣꯍꯣꯟ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯁꯦ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯃꯥꯡꯍꯟ ꯇꯥꯛꯍꯟꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯍꯥꯛꯅ ꯃꯗꯨ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯂꯩꯔꯝꯂꯦꯟꯗ ꯆꯠꯄꯁꯨ ꯆꯠꯇ ꯃꯤꯔꯝꯂꯦꯟꯗ ꯇꯤꯟꯕꯁꯨ ꯇꯤꯟꯗ ꯃꯔꯛ ꯁꯥꯔꯛꯇ ꯑꯗꯨꯃꯛ ꯀꯪꯉꯥꯎꯉꯗꯨꯅ ꯂꯩꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯇꯧꯕ ꯇꯥꯕꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯖꯧꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯤꯁꯛꯇꯝ ꯑꯗꯨꯅ ꯍꯣꯏ
ai ipuna haiba khudimak yaragi asumna mukoi ani do yanaraba matungta yanjongna phare adu chasilao ai ga puna leirurasi haiduna yanjongna hojik kauthorakliba thawai mi adubu puduna chakri masiki matung nong ngale nong hek ngalakpaga yangjau magi thabai ingkhang khara tawduna leiringai yangjau gi magi machanupa khomaido parap changsilakli aduga pabung karina pabung to biri basibo nati mayama limpu hanari basibo chumgadori bro hai karino ne mayama limpu hanari bo mi na ngang ko sakpadane bang tha thajarno nami ne nakhun uraba khan khakada thajauko pabung ai su singnabadi kuirabani pabung sumane lai sanari basibo karigino ai ne kada ida lai sanaradana aina lai sanai hairabadi lai to sanari ngena koina phaba yadabro tong kala yeng thiba khara punsellaga aingoda dum nagadi badanam torokano are madana thwai mangna to kani koibo yainjau do wafam khara sitang hairamlaga imungda parap changki yainjau gi machanupa khomaina mapa bungda asiguma thabakse aina kariguma khanglabadi kaya khudong charoi hairamlaga chakri matamaduda yainjauna tawja sarisi aina somda tawriba thabak asi mana kari khangladana makhoi di maza nu siba khangdbanina kadai dagi di khangnadage laman khumdradi khak tokloi mohon nangbu aina lema thagani di khalluno yainjau du wafum khara si hairam laga imungda parap changki matam mase haukre haujikti numit nini homni haukraba matung yainjau ngahan gi matau gumna ngasisu numidang athengba sida mapal thorakle kajeng harau khongba arapada huina lakna khongba khonjel singadu nattaba namu taibang oiba kana ki khonjel tadraba matamni yainjau ngasidi torial khongun adida lakhire khonglin adida lakpagi mahutta makhoi gi yumtagi khara chatlaga leipa lamlong ohum phangwa adugi khongnang mana aduta tapna lakli mana lakli batu kana ubagi haidunna na yesu adumak yengli seliba charipa punabak adodi amuba phijol ngaktani amubu masugi phaijom amubu masugi phurit amubu koyet loinamak amubani asumna yainjau du parap lakpana lamlong ohum phangwagi khongnang mana adu yoksilakle yainjau do khongnang adugi makhongda tapna phamtharaga ngasi pame loibana hakina kada yet patare adu chawgunu ko tawdaba yadraba aigi sintha amagi tamaktani nangi su aina sungsoi soidana dinseng laiseng birongani nangi yakai famda yelloida yainjau tu wahai kharasi hairaga khongnang adugi makhongda la ama thari la adugi mathak aduda mahangna hanana thawrang tawduna sem saduna thamkhraba polam cheram kaya ama mathang thengduna thamakli khongnang asi makhoina tharaga hauba khongnang nati ngahan wai gi matamda makhoi gi khulasi dagi khara thapna leiba khul amadagi nongnungsit akanba ma tawbadagi nongnungsit akanba duna khongnang macha amabu humduna irei oina poraklaga nonglei nungsit irei aduna humduna porlaga lamlong ohum phangba sida thadarambani masidagi di khongnang ado adumak haukri lai gi oiba khongnang ni haiduna sahi khudingi lamta thangja namitta khongnang asibu saroi ngaroi gi kaidongpham oikhidana ba haiduna tinseng laising bagi thoramsu pangthok liba khongnang ni maramadurani yainjauna khongnang asida lai kana amata kaidong haloi haiduna mahangna ahan bata haikhrido yainjau haujikti tharomado haurage khaladuna khubak porok khuraga lai tainaba haurakli madau asomna mahangna laitin kaya khurumlak paduda khongnanggi mana singdo akanba nungsit ama sileklabagumna soro nikli torokliba sabtra ado yainjau khangli adubu mahana tawriba thabak ado ninghannadana makha tana damak chatharakli somda nakal amadana amaiba mohon yama nungaina tumduna leiringai batamni
ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯣꯍꯣꯟꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯗꯨꯝ ꯂꯥꯎꯅ ꯇꯥꯁꯜꯂꯤ ꯗꯨꯝ ꯂꯥꯎꯅ ꯇꯥꯁꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯣꯍꯣꯟꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯊꯣꯔꯥꯏ ꯃꯆꯛ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅꯁꯨ ꯈꯪꯉꯥꯏ ꯈꯟꯖꯤꯟ ꯂꯥꯎꯊꯣꯛꯂꯨꯔꯤ ꯃꯃꯩ ꯊꯪꯗ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯄꯗ ꯃꯣꯍꯣꯟꯅ ꯍꯥꯏ ꯍꯧꯖꯤꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯖꯤꯡꯒ ꯃꯊꯛꯇ ꯗꯨꯝ ꯂꯥꯎꯅ ꯇꯥꯁꯟꯈꯤꯕꯗꯨꯕꯨ ꯅꯈꯣꯏꯕꯨ ꯀꯅꯥꯃꯠꯇ ꯇꯥꯍꯧꯗ꯭ꯔꯕ꯭ꯔꯣ ꯃꯣꯍꯣꯟꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯇꯥꯍꯧꯗꯦꯗ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯈꯨꯝꯅꯔꯛꯂꯤ ꯃꯣꯍꯣꯟꯅ ꯑꯣ ꯑꯩꯒꯤ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯌꯥꯝꯅ ꯇꯥꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕꯁꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯐꯝ ꯊꯣꯛꯏꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯄꯥꯜ ꯐꯥꯎꯗꯪ ꯊꯣꯛꯂꯒ ꯀꯔꯤ ꯁꯥꯎꯍꯨꯝ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦꯗ ꯃꯣꯍꯣꯟꯗꯨ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯃꯄꯥꯜꯗ ꯇꯞꯅ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯀꯕꯣꯛꯂꯩ ꯄꯥꯝꯕꯤ ꯆꯕꯨꯟ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯅꯤꯡꯒꯥꯡ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯃꯣꯍꯣꯟꯅ ꯂꯥꯞꯇꯛꯅ ꯎꯏ ꯃꯗꯨ ꯎꯕꯗ ꯃꯣꯍꯣꯟꯅ ꯑꯩ ꯀꯅꯥꯅꯣꯅꯦ ꯂꯩ ꯃꯈꯣꯡ ꯑꯁꯤꯗ ꯃꯇꯨꯝ ꯇꯥꯁꯜꯂꯒ ꯂꯩꯔꯤꯕꯁꯤꯕꯣ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯁꯥꯎꯍꯨꯝꯗꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯦꯁꯦ ꯏꯁꯥ ꯉꯛꯊꯣꯛꯆꯗꯅꯕ ꯂꯩꯋꯥ ꯈꯔ ꯑꯗꯨ ꯁꯣꯜꯂꯒ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯟꯈꯤ ꯀꯔꯤꯒꯨꯝꯕ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯕ ꯊꯋꯥꯏ ꯑꯣꯏꯔꯕꯗꯤ ꯐꯥꯖꯤꯟꯗꯨꯅ ꯑꯗꯨꯝ ꯁꯥꯟꯊꯣꯛꯀꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯣꯍꯣꯟꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯁꯥ ꯄꯨꯝꯕꯗ ꯅꯥꯟꯊꯖꯔꯤ ꯅꯥꯟꯊꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯣꯍꯣꯟ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯀꯕꯣꯛꯂꯩ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯣꯍꯣꯟꯅ ꯑꯩꯄꯥ ꯂꯩꯔꯝꯗ꯭ꯔꯦꯗꯅ ꯁꯤꯗꯤ ꯀꯌꯥ ꯊꯨꯅ ꯃꯥꯡꯈ꯭ꯔꯕ ꯍꯦꯛ ꯐꯥꯍꯧꯗꯦꯗ ꯏꯃꯨꯡꯗ ꯆꯪꯅꯕ ꯇꯧꯔꯒꯦ ꯉꯁꯤꯒꯤꯁꯤꯗꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯣꯍꯣꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯀꯅꯥꯅꯣꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯊꯣꯔꯛꯄꯗꯗꯤ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯃꯨꯁꯤꯟ ꯃꯨꯅ ꯐꯤꯗꯨꯛ ꯈꯨꯝꯂꯒ ꯂꯩꯕ ꯃꯥꯟꯕ ꯑꯃꯨꯕ ꯁꯛꯇꯝ ꯑꯃ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯔꯨꯕꯗ ꯃꯣꯍꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯒ ꯃꯍꯥꯛ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯍꯥꯏꯊꯔꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯧꯒꯠꯇꯨꯅ ꯆꯦꯟꯅꯕ ꯑꯃꯨꯛ ꯍꯧꯒꯠ ꯑꯃꯨꯛ ꯇꯨꯁꯟ ꯃꯁꯥꯗꯣ ꯊꯛꯀꯠꯈꯤꯕꯅ ꯆꯤꯡꯈꯠꯄ ꯉꯝꯗ ꯍꯧꯒꯠꯂ ꯇꯨꯁꯜꯂ ꯇꯧꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯊꯣꯛꯅꯔꯛꯂꯤ ꯃꯣꯍꯣꯟꯗꯣ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯔꯣ ꯃꯥꯂꯣ ꯑꯣꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯌꯥꯝꯅ ꯃꯣꯍꯣꯟꯕꯨ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯄꯥꯟ ꯊꯣꯛꯏꯉꯩꯗꯨꯗ ꯇꯤꯜ ꯑꯃ ꯍꯦꯛ ꯃꯥꯏꯗ ꯋꯪ ꯄꯥꯏꯁꯜꯂꯛꯄꯗꯨꯗ ꯀꯣꯏꯂꯥꯎ ꯍꯦꯛ ꯂꯥꯎꯔ ꯃꯥꯜꯂꯦ ꯆꯪꯉꯣ ꯅꯣꯏ ꯆꯪꯅꯔꯣ ꯃꯣꯍꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯁꯤꯡꯅ ꯄꯥꯕꯨꯡ ꯀꯥꯟꯅꯗꯕꯗ ꯊꯣꯛ ꯊꯥꯛ ꯇꯧꯔꯨꯅꯨꯀꯣ ꯑꯩꯈꯣꯏꯅꯦ ꯂꯩꯀꯥꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯅꯦ ꯏꯃꯥ ꯍꯦꯛ ꯊꯝꯕ ꯉꯝꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯆꯥꯁꯤꯡꯗꯣ ꯄꯔꯞ ꯆꯪꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯍꯣꯏ ꯑꯩꯅ ꯀꯔꯤ ꯇꯧꯔꯗꯅ ꯃꯤꯅ ꯉꯥꯡꯕ ꯄꯪꯊꯥ ꯊꯥꯖꯒꯅꯨꯀꯣ ꯅꯄꯥ ꯑꯩꯅ ꯉꯥꯡꯕꯅ ꯊꯥꯖꯗꯕ ꯂꯩꯀꯥꯏ ꯃꯤꯅ ꯉꯥꯡꯂꯒ ꯊꯥꯖꯕ ꯇꯧꯔꯦ ꯅꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯒꯤ ꯍꯧꯅꯕꯗꯣ ꯃꯆꯥꯁꯤꯡꯗꯨ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯦ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯅꯈ꯭ꯔꯦ ꯃꯣꯍꯣꯟꯅ ꯏꯄꯥ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯃꯃꯤ ꯑꯗꯣ ꯃꯥꯕꯨ ꯉꯁꯤ ꯐꯥꯔꯒ ꯁꯤꯖꯤꯟꯅꯕ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯃꯣꯍꯣꯟꯒꯤ ꯃꯤꯡꯒꯣꯡꯒꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯍꯣꯟꯅ ꯂꯩꯋꯥ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯂꯥꯏ ꯐꯥꯅꯅꯕꯒꯤ ꯁꯛꯇꯝ ꯈꯔ ꯂꯧꯔꯗꯨꯅ ꯃꯍꯥꯛꯅ ꯌꯦꯅꯈꯥ ꯌꯦꯡꯒꯨꯟ ꯁꯪꯒꯣꯏꯒꯤ ꯃꯅꯤꯡ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯍꯧꯕ ꯆꯥꯎꯔꯕ ꯆꯣꯔꯐꯣꯟ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥꯗꯒꯤ ꯃꯀꯨ ꯑꯃꯅ ꯃꯉꯛ ꯑꯗꯨ ꯎꯔꯨ ꯂꯩꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯣꯍꯣꯟꯗꯣ ꯃꯆꯤꯟꯗ ꯃꯨꯔꯨꯝꯁꯨ ꯁꯣꯜꯂꯤ ꯍꯧꯖꯤꯛꯇ ꯂꯩꯔꯝꯂꯒ ꯑꯐꯥꯎ ꯁꯥꯗꯨꯅ ꯂꯩꯔꯝꯂꯒ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯦ ꯃꯔꯤꯟꯗ ꯂꯩꯇꯅ ꯑꯩꯉꯣꯟꯗ ꯑꯐꯥꯎꯕ ꯁꯥꯔꯗꯅ ꯀꯔꯤ ꯊꯣꯛꯑꯦ ꯍꯧꯖꯤꯛꯇꯤ ꯂꯣꯠꯂꯒ ꯈꯥꯡꯉꯗꯅ ꯅꯔꯤꯜ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯊꯣꯛꯂꯛꯂꯣꯗꯅ ꯑꯗꯨꯝꯅ ꯂꯥꯎꯔꯨꯕ ꯑꯗꯨꯗ ꯃꯣꯍꯣꯟꯒꯤ ꯇꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯑꯃꯅ ꯂꯥꯛꯇꯨꯅ ꯏꯜꯂꯛꯄꯗ ꯃꯣꯍꯣꯟꯗꯣ
ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯁꯪꯒꯣꯏꯒꯤ ꯃꯁꯤꯒꯤ ꯅꯥꯀꯟꯗ ꯊꯝꯕ ꯂꯥꯡꯒꯣꯜꯒꯤ ꯃꯁꯤ ꯑꯃꯗ ꯂꯧꯁꯤꯟꯗꯨꯅ ꯃꯍꯥꯛ ꯃꯊꯕꯥꯛꯅ ꯌꯩꯁꯤꯟꯗꯨꯅ ꯎꯄ꯭ꯔꯥꯡ ꯎꯞꯁꯤꯜꯂꯒ ꯇꯨꯔꯤ ꯂꯥꯡꯒꯣꯜꯒꯤ ꯈꯨꯠꯄꯥꯏꯐꯝ ꯑꯣꯏꯕ ꯑꯗꯨꯗ ꯁꯨꯖꯤꯜꯂꯒ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯇꯥꯈꯤꯕ ꯑꯗꯨꯗ ꯇꯁꯦꯡꯅ ꯆꯩꯅꯥ ꯐꯪꯂ ꯃꯥꯜꯂꯤ ꯃꯣꯍꯣꯟꯗꯣ ꯁꯣꯔ ꯐꯨꯟꯗꯨꯅ ꯏꯛ ꯁꯨꯒꯠꯇꯨꯅ ꯈꯥꯡꯉꯤ ꯑꯁꯨꯝꯅ ꯏꯛ ꯂꯥꯎꯅ ꯁꯨꯒꯠꯇꯨꯅ ꯈꯥꯡꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯗꯨꯡ ꯗꯨꯡ ꯆꯠꯈꯤ ꯃꯣꯍꯣꯟꯅ ꯉꯥꯏꯈꯣ ꯅꯪ ꯉꯥꯏꯈꯣ ꯑꯁ ꯊꯕꯥꯛꯁꯤꯁꯤ ꯌꯩꯁꯤꯟꯈ꯭ꯔ ꯃꯥꯜꯂꯦ ꯍꯩ ꯇꯨꯡꯗꯒꯤ ꯅꯥꯆꯦꯛꯇꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯂꯥꯟꯁꯤꯡꯅꯒꯗꯕꯒꯤ ꯃꯍꯨꯠꯇ ꯅꯔꯤꯜ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯊꯣꯛꯂꯛꯂꯣꯗꯅ ꯉꯝꯗ ꯉꯝꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯤ ꯌꯥꯏꯖꯧꯅ ꯊꯥꯔꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯥ ꯊꯧꯖꯥꯜꯒꯤ ꯊꯋꯥꯏ ꯃꯤꯔꯦꯞ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯃꯣꯍꯣꯟꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ ꯃꯣꯍꯣꯟꯅ ꯁꯤꯗꯤ ꯌꯥꯏꯖꯧꯒꯤ ꯃꯁꯨꯅꯨꯄꯥ ꯊꯧꯖꯥꯜ ꯉꯁꯤꯗꯒꯤ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯅ ꯃꯥꯒꯤ ꯃꯄꯨ ꯌꯥꯏꯖꯧꯅ ꯊꯥꯔꯛꯄ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯍꯣꯏ ꯊꯧꯖꯥꯜ ꯍꯥꯏꯕ ꯑꯉꯥꯡ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯥꯏꯔꯤꯛꯄꯥꯛꯇ ꯆꯠꯀꯦ ꯍꯥꯏꯗ꯭ꯔꯗꯅ ꯃꯣꯍꯣꯟꯒꯤ ꯏꯅꯥꯛꯇ ꯃꯪꯒ꯭ꯔꯦꯝ ꯍꯪꯒ꯭ꯔꯦꯝꯅꯒꯦꯗꯅ ꯂꯥꯛꯄꯗꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯅꯤꯡꯕ꯭ꯔꯥ ꯍꯩ ꯆꯠꯂꯨ ꯅꯪꯒꯤ ꯅꯄꯨ ꯌꯥꯏꯖꯧꯗ ꯍꯥꯏꯖꯔꯣ ꯃꯣꯍꯣꯟꯗ ꯁꯤꯡꯅꯔꯛꯀꯅꯨ ꯍꯥꯏꯗꯅ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯕꯗꯤ ꯅꯉꯛꯁꯝ ꯑꯗꯨ ꯐꯨꯗꯠꯇꯨꯅ ꯈꯥ ꯋꯥꯡ ꯉꯥꯛꯂꯤꯕ ꯂꯥꯏꯗ ꯌꯦꯟꯊꯣꯛꯀꯗꯕꯅꯤ ꯈꯪꯉꯨ ꯁꯔꯣꯏ ꯉꯥꯔꯣꯏꯒꯤ ꯃꯔꯛꯇ ꯇꯤꯜꯍꯟꯗꯨꯅ ꯅꯄꯨꯟꯁꯤꯗꯣ ꯃꯈꯣꯏꯒꯤ ꯄꯥꯈꯣꯜꯂꯣꯏ ꯑꯣꯏꯍꯟꯒꯗꯕꯅꯤ ꯈꯪꯉꯨ ꯆꯠꯂꯨ ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ ꯉꯉꯛ ꯁꯛꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯊꯧꯖꯥꯜ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯌꯦꯟꯒꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗꯒꯤ ꯊꯧꯖꯥꯜ ꯃꯐꯝ ꯑꯗꯨꯗꯒꯤꯗꯤ ꯃꯀꯨ ꯑꯣꯜꯂꯒ ꯐꯗ꯭ꯔꯪ ꯐꯗ꯭ꯔꯪ ꯄꯥꯏꯈ꯭ꯔꯤ ꯃꯣꯍꯣꯟꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯃꯁꯤ ꯑꯔꯥꯏꯕ ꯑꯣꯏꯔꯗꯧꯔꯤ ꯌꯥꯏꯖꯧꯒꯤ ꯃꯈꯨꯠꯇ ꯂꯩꯔꯤꯕ ꯊꯧꯖꯥꯜ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯍꯧꯗꯕ ꯇꯥꯔꯒꯗꯤ ꯊꯧꯖꯥꯜꯒꯤ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯄꯥꯡꯒꯜ ꯁꯛꯇꯤ ꯍꯦꯟꯅ ꯍꯦꯟꯀꯠꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯕ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯥꯏꯕ ꯑꯃꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯊꯋꯥꯏ ꯑꯃꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯏꯈꯤꯕ ꯂꯥꯏꯔꯤꯛꯇꯨꯕꯨ ꯑꯩꯕꯨ ꯀꯗꯥꯏꯗꯅꯣ ꯊꯝꯈꯤꯕꯗꯨꯕꯨ ꯎꯄꯨꯒꯤ ꯀꯥꯆꯤꯟꯗ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯈꯤꯕꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯝꯂꯒꯅꯤ ꯃꯗꯨ ꯍꯧꯖꯤꯛ ꯊꯤꯔꯨꯗꯕ ꯌꯥꯗ꯭ꯔꯦ ꯃꯣꯍꯣꯟꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯂꯛꯄꯗ ꯊꯣꯡ ꯑꯗꯣ ꯈꯪꯍꯥꯡ ꯍꯥꯡꯇꯣꯔꯛꯏ ꯃꯆꯥꯅꯨꯄꯥꯅ ꯄꯥꯕꯨꯡ ꯀꯩꯅꯣ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤ ꯑꯗꯨꯝ ꯆꯪꯕꯤꯗ꯭ꯔꯕ꯭ꯔꯣ ꯆꯪꯗꯗꯤ ꯀꯔꯤꯅꯣ ꯏꯃꯨꯡꯗ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯨꯔꯒ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯤꯕꯅꯤ ꯌꯥꯍꯧ ꯑꯗꯨꯛꯄꯨ ꯊꯦꯡꯂꯗꯤ ꯃꯤꯑꯣꯏꯕ ꯍꯧꯉꯗꯦ ꯆꯠꯂꯣ ꯆꯠꯂꯣ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯄꯥꯕꯨꯡ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯏꯃꯥꯟꯅꯕꯁꯤꯡ ꯉꯥꯏꯔꯝꯂꯒꯅꯤ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯁꯨꯒꯟꯕ ꯂꯥꯏꯔꯕ ꯆꯥꯒꯟꯕ ꯌꯥꯡꯒꯪꯕ ꯍꯥꯏꯗꯣ ꯍꯦꯛ ꯇꯧꯏꯗ ꯊꯕꯛ ꯁꯨꯏꯅꯦꯅ ꯃꯃꯤꯉꯩꯗꯒꯤ ꯆꯠꯈ꯭ꯔꯅꯤ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯜꯂꯛꯀꯅꯤ ꯐꯪꯕ꯭ꯔꯥ ꯄꯩꯁꯥꯅ ꯍꯩꯀꯨ ꯃꯅꯥꯗ ꯌꯣꯝꯃꯒ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯍꯣꯏ ꯄꯥꯕꯨꯡ ꯑꯩꯁꯨ ꯌꯥꯗꯗꯅ ꯇꯧꯔꯤꯅꯤ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯔꯨꯕ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯆꯠꯀꯗꯧꯔꯤꯕ ꯂꯝꯗꯨ ꯈꯔ ꯂꯥꯞꯄꯗꯨꯗ ꯍꯣꯏꯅꯦ ꯆꯠꯂꯣꯅꯦ ꯑꯩ ꯃꯇꯝ ꯐꯠꯇꯦ ꯏꯕꯣ ꯈꯔ ꯆꯦꯛꯁꯤꯟ ꯆꯠꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯣꯍꯣꯟ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯊꯕꯛ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯣꯍꯣꯟꯅ ꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯇꯩ ꯃꯤꯁꯤꯡꯁꯨ ꯃꯊꯪ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯇꯨꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯈ꯭ꯔꯕꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯌꯥꯏꯖꯧꯁꯨ ꯃꯥꯒꯤ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯂꯣꯏꯔꯝꯂꯒ ꯉꯁꯤꯗꯤ ꯃꯣꯍꯣꯟꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯔ ꯄꯤꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯁꯨ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯍꯤꯞꯂꯒ ꯂꯩꯈ꯭ꯔꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗ ꯌꯥꯏꯖꯧꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯃꯣꯍꯣꯟ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯃꯉꯛ ꯑꯗꯣ ꯂꯩꯊꯠꯇꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯔꯗꯨꯅ ꯀꯔꯤꯅꯣ ꯈꯔ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯁꯦꯝ ꯁꯥꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯃꯣꯍꯣꯟꯁꯨ ꯃꯥꯅ ꯉꯍꯥꯟ ꯊꯝꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯒꯣꯔꯣ ꯋꯥꯈꯥꯏꯗꯨꯅ ꯉꯁꯥꯏ ꯅꯣꯡ ꯉꯥꯐꯨꯝ ꯇꯧꯔꯛꯄ ꯃꯇꯝꯗꯒꯤ ꯊꯤꯔꯛꯄꯗꯨꯅ ꯍꯧꯖꯤꯛ ꯅꯨꯡꯊꯤꯜ ꯆꯥꯛꯆꯥ ꯃꯥꯡ ꯑꯁꯤꯗ ꯐꯪꯂꯤ ꯃꯗꯨꯕꯨ ꯐꯪꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯂꯩꯃꯥꯏ ꯑꯃ ꯏꯍꯥꯟ ꯍꯥꯟꯅ ꯍꯦꯛ ꯍꯥꯡꯇꯣꯛꯄꯗ ꯃꯍꯥꯛ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ
ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ